가야 오늘 갔어. 일단 이만 봐 이거. Siling press ki sini now kaji bi kai kun bachari ai giming RK Lenin sana secretary general ki marks oina thapu jabani koina hek sapong jara padagi ngasi phawba yokhat chaduna lakchabani hai ba koina yokhat chari ba asigi manung chana thangta ki oina koina thangta hai ba mahi asi mahi sangsingda koi thamdaba yade mahi ama oina tamdaba yade haibagi wakhalon ma tharopadagi thangta asi koina होना जदुना योखत तुना ngasi phawala ge hajab tare hai ba koi योखत sarkli ba koi gi thangta gi mai sing asi school college sing sida koina tamna ba hona jar pama tamda suki matik oja guru sing punjan jaduna koi gi mahi oina tamna ba mai lesang sing da koi 2014 sida gi koi gi high school amadi higher secondary da koi thangta asi tamduna chanaduna laki hai ba 2014 degi hogi ba sina mahiroi sing ngasi phawda thangta gi oiba mahiroi sing adigi thang unungsi jaba artist sing amadi mahiroi si khunai sida suki matik tholatuna be thangta sanare si yamna marang kaina le hariba thangta se koina tasena kai gi yokhat jaribno haiba taragadi khunai sida koi gi thangta na piriba koi gi importance asi yamna maru oiba khunai londa yam chauba kanaba piba adugum laba mahim khakani marum duna koina thangta asi koina kana hona jadon lakuni maram duna haiba thangta tawjariba sing asigi yengbiduna koina haukiba chahi 2017 18 sidagi hauduna thangta haiba koi mahi oina tamnaraba subject asi koi mahiroi singda kanaba piro ko matungina school da mahiroi sing sida kanaba demakta happy haina government lengakta paliba lengakta koina tamna jabadagi koi dugum laba matamduda 2018 da koi lengana mahiroi singbu thangta gi mahiroi singbu fajin punsiduna jail hawabu thamjanbigi hari matamduda koi gi thangi sanaroi sing asi koi kunga tare matamdur fajin bigi amadi jail thamjaduna koi jail thamjalurba matung koi lengaka koi kimas ka amadi thangta tawjariba luk kaya asiga punduna yanabam purakadagi koi gi fajin giba mahiroi sing asi thadokpi kibule hari ba thadokpi kiba matam asida lengana koi gi kimas amadi thang tawjariba sing asida koi gi tanjariba demand hajaba tare khongjang sengsen gi matung ina koi lengana koi gi lengaki school sing asida thangta gi oja sing asi lengana lawrgani amadi habani haibagi thajaba suki matik pirakpadigi koi ngasi pawa ingdaduna lagli sahi kaya ma hokre dubu koi gi lengak sina kari karamba thaudang lorke haibasi kimas na yengna laksabani adubu ngasi di koi gi lengana nghalita ama munga tawgi chatnabi koi gi lanswatpina koi pakung watabgi mongda nghalera khumba nghalera mam haiba sigumbasi tawduna lakpasi masti maikai mari thangta tawriba singi maikai digi suki matik pendre maramdura ngasi koi press conference pangthok sabani aduna lengana ngasi phawa koi nathai thambiriba tawgani haiba thabak oina onthoktabida chayetnaba mawong amada thamagan koi khunai sida leiriba culture chanabi thangta si kaisu leitaba amagum namjalaga thambasi kimasna suki matik yaningdaba koi gi yaningdaba du phongthokchari maraduna lengana chapchaba ma ngasi koi gi nongsu fam phamba hogiba ga loinana koi ngasi amuksu koi press media gi khudong chaba laujaraga lenga sida thamjari madudi lengana koi da koi gi recommendation adi approval pibi rakraba lenga ki oja logani thangta gi oja sing logbi gani na hagiba wafam adu thabakta athuba matamda onthok pirangna ba haiduna koi lenga ki puning chinsinjari amadi ngasi phawda lamdam sida culture se lenga paliba sing ngasi jina wahida culture sina malem sida thangta oiro jagoi isai oiro haidi sankritan bu oiro lamdam sida leiriba culture gi manung jing sida leiriba sing asi asuki matik thak wanga thangga piduna malemda koi gi culture sina masak tangli malemda koi gi culture si mapan naidana koi gi thangtok piduna yam phajaba mawongda thagapi masigi damtadi koi haininga letena thagachari lengak sing sibu amadu adu koina thagat piriba adugumla wafam sing adudagi kitang tayona raga koi culture sing asi road show da seasonaba haibadi VIP natraga VVIP lapakanda koi lambi lamjak sorok ta lephanduna koi adugumba mawongda thambiba amadi subnagi midyang koi miti kumhai oina yengnalabagi tamta jagoi isai natraga thangta sing asi madugumba ma kakta thambiba si yamna tasengna kimasna hakchina laujai amadi
आर्ट तौजरीब कल्चर तौजरीबसिंग आर्टिस्टसिंग महिरोसिंगी येंबिरगा चप चाबा पॉलिसी अमा थंबा मथौ तारे हाइबा वाफम सिमसु अखोई किमाक्सना थमजरी मरम अदुना अखोई लोइसेलकपदा यामना हाइजनिंग वाफम दि लैंगांग हाइदोखिबा वाफम हाइतारे रिकमेंडेशन पीबीग्रबा ओजा लौगनी अमदि लौब यारे हाइबगी अप्रूवल पीरक रिकमेंडेशन तौरिबा वाफम से अथु मतमदा थबक ओइना पाइखल पिरु हाइना हाइजरी करिगुबा मसिंगबा थबक थोरमसिंग असि पाइखलक्तबा तारगदी अखोइना किमाक्सना येंदुना लैबा तुमिना लैबा सि लैथोलॉय होजे अखोइ सेम सादुना अकनबा खोंजन मखल मखा कयागी चंजेरनबा सेम सादुना लैरे हाइबा वाफम सिमा लैंगाक थमजरी अमदि अखोइगी अकनबा खोंजंग असि तसेंगना चंजेनबा पामदबा तारगसु चंजेनदबा मतांग यौरलगदी मदु लैबाकसिदा खुनाइसिदा थोवनिंगदबा थौदो वाथोक थोलकसु पांदे दुबु यारिगै लैंगाकसिंगनसु सुगुंबा थौदो वाथोकसि थोकनबा होनबियु अमदि खुनाइसिदा लैबिरिबा कल्चर तौरिबा आर्टिस्टसिंगु नुसिबिदुना हाइ लैंगांना गांथोकिबा वादु चपचाना थबक ओइना पांथोकिरो हाइबा वाफमसि थमजै